Manipur gi hingsa gi thawdok singa mari lainana special court lingnaba ACna propose tokri investigation gi thabak sing thujinanaba khangankri hawkhiba sahi English singa ni ga kunga humdoi gi me ahum dagi Manipur tholakliba hingsa gi thawdok singa siga mari lainariba criminal case sing nungti numit khuding gi trial sathaba yanaba official court ama lingnaba Supreme Court ki maikedi propose tokri Loina criminal case sing asibu thiziliba investigating agency singda pending the lady case sing asi athubada investigation sathaduna madugi charge sheet copy sing mari lainariba victim singna phangana ba khangankhri ngarang ngasi Supreme Court ki Chief Justice Surya Khan Justice Jaimalaya Bakshi amasum Justice B Mohanagi bench amada Manipur thokliba hingsa gi thawdok sing asiga mari lainana Sadakhiba hearing amada thawdok sing asigi manungsana CBI amasum SIT na sadakhiba investigation sing adugi charge sheet mari lainaba court singda file tawkhrabasu hojik fawa victim sing amasum makogi emung manungna phangba laitri haina pukhalakhiba amaga mari lainana Supreme Court ki maikedi gi victim sing asigi mut siliba legal aid council singna charge sheet ki copy sing adu launa bigi damakta Guwahati ki Chief Justice amasum Manipur gi Chief Justice singda approach tawna bakhanki loinana case asibu thiziliba agency singi maikedi gi sayol amagi manungda charge sheet copy sing adu lawyer singda phangana ba khanki Manipur athoki bi hingsa gi thawdok sing adu ga mari lainana nungti numit khuding gi criminal case sing adu gi trial sathaba yana bi special court ama lingna gi wafam ama propose tawraduna state government SIT amasum CBI gi mahut siliba additional solicitor general Ashwarya Batida investigation lawyer amasum charge sheet file tawkhraba case sing adugi detail yawn hauji pending lairiba case singi investigation gi information sing aduga konana apex court asida submit tawrokna ba khanki Supreme Court ki maikedi gi makhata na haihibada data sing aduna hingsa ga mari lainaba case sing asigi trial asi hena thujin hanana special court ki ayamna mathau tabagi habadu laptop pada mating oigadoribani Manipur High Court ki maikedi gi sukangluk irang asiga mari lainana haujuk pawada mafam khangdana lairiba miyoi kunthra romasigi casing examine tawna basu direction piki kangluk ki irang asiga mari lainana thijanana ba Supreme Court ki maikedi gi appoint tawkhiba Maharashtra gi former DGP Pachal gi ka yauna CBI amasum SIT singi maikedi gi investigation singi khwaidigi noba status report singa dusu submit tawrakadabani haina su direction piki Numit nini gi khongsata CM Konat Sangma Imphal thunglari NPP na kadai phawo mating pangba yabagi habadu yengsingani Konat Numit nini gi khongsata NPP gi president oiriba Meghalaya gi minister Konat Sangma ngasi Imphal thunglari national president asina Imphal airport thunglaba matamda party asigi Manipur state unit ki president lusingdun okay NPP gi national president asina Imphal airport thunglakhiba aduna paumi singna hangkiba tungan bo hangsing pakum piraduna haikibda NPP ne state asida mausa gi phibam hanjin hanbada kadai phobo mating pangba yabigi habadu khangnaba nominee gi khongsata mak Manipur la lakhibani mak Imphal khongsat asigi manungda party gi leader sing MLA sing amasum frontier organization singa wari sanagani loinana Manipur party asiki banam sumyamna mayek sna khan gane ki hauji leba watho oriba nit ki question paper lik oriba sigi matangda NPP gi national president asina makhata na haikibada watho wasigi matangda mari lainaba singna ningthina investigation satharaba matungda sab action lakhot kadabani watho wasigi sab ma khangdringeda miyamna asum aran gi warep lawroidabani government amasum protest toriba mairoi singi matang na suning thina wari sana basangi wari sana na bahai bisina santi oina amasung wan thok laina waroi sinama lakani haibigi thajabalai wan to wasig mari laina union education minister Dramendra Pradhan resign tawgadabani haina demand toriba sigi matang na di wathok wasig mari laina haujik sathariba investigation asina sabsaba ma khanglagani evidence yauduna thabak tawbu yaroi haina phongtoki amaromda Meghalaya gi Chief Minister sina Imphal da thunglaba matung Imphal East ki Mantri Pukhi Marsilen da nauna sab NPP Manipur State ki office sangaki thawramaduda NPP Manipur State Unit ki President Dr. Loire S. Phoji party ki lusing basing amasung worker kya saru yaki NPP ki office adu sangabi ki thawramga mari lengana Konat Sangmana haikibada akaknaba matamama ki manungda party asigi oin office ama saba lusinba sina yamna nungai pui Anabu office asi sana bu honabada party asigi Manipur State Unit ki President Dr. Loire S. Phoji MLA sing State Committee amasung party ki workers sing na honariba kya dugi damakta thagat phongtokli
Party asina state asida santi yauna sokot thawrang ki thabak sing mapung fana paikatna bo honaba masu party ki organization mapangal hena kankat hanana bo honaba nasu party ki mari leinaba singda appeal takhi Hayang makhatan NPP ki national president oiriba minister Kona Sangma Imphal East ki Palace compound leiba MSFDS की complex ta pangthokadaba NPP Manipur State Unit की annual convention saruk yagani program asi the party isi ki nauna constitute tawkhiba district executive committee ki members sing okpa masum NPP na Manipur ki hausi oriba phibam sida party isi na kari tawgadagi habigi matangda NPP ki national president asina wangangani hairi Imphal West ki salam da nauna sawa diet building amasum ima kaithil minister na sangakri Imphal West District ki salam da nauna saba Loire District Institute of Education and Training diet building amadi ima kaithil ama ngasi minister yumnam khemsa na haunabi matung ina sangadana miyamna khusanakri Manipur lenga ki State Council of Educational Research and Training ACERT Department Sinduna Pangdu Kiba Tauramadda Lamsang Kendra MLA Srakabam Rajan Yauna Assembly Constituency Sigi Manunda Labor Marueva Mukia Susarugaki Tauramaduga Mari Residence Minister Yumnam Kemsana Haikibada Planning Department Giteng Banga Luina Lupa Crore Ohum Hena Sangna Sari Imakai Telasina Mapamasigi Sitmilo the sound of Mating Pangmangam Lagani Loina Teachers Education ki makaranga si sangari ba diet building amasum atai semga sagali ba sokot thawrangi thabak mayam asina kendra si ki top saknam purapangam lagana ki thawramaduga mari lainana lamsang SC ki MLA sorakhabam rajena hakibada khunayam sokot purakpada yanglin saru oidibi education si mapangal kalanana bo honaba mathoktai District asigi amata ngairaba diet center asi mamangi matamda Imphal gi DM campus ta attach tawduna leiramkhibani adubu ACAC gi miyamna puksial sauna lam katpirakpadigi ngasi mapam asida nauna District Institution of Education and Training diet asi saba ngamani building asi saba matamda miyamna mapung faba cooperation pikibadugi tamaktasu thakatpa phongdukli center asigi oina mahiroi singna Lainaba hostel amasu salamaning laikai sagat pa losilakli atuba matamda hostel asi sangaduna miyamna khusinaragani ngasi sangari ba imakai telasina mafam asigi miyamna khudong saba kya piduna makoigi sitmilona sauna mating pangmangam lagani loinana khungang asigi akoibda lairiba khunjasingna kaithel lan satpagi thengnara ma awaba kya dusu kokpangam lagani haina phongdokhi Meetei singi matata Landaba sound sienava UK ni egi finance secretary S Palal NI egi team na phari Masama pastor webdana tana non cookie subgroup UK ni egi finance secretary S Palal cookie allies Lalboy Singsan kau ngarang Assam Rifles samasum NI egi team amana susampu district ki manungsan ba Molnom area degi fareri Pausna makatana haribana Paraba UK NG Finance Secretary Lalboy Singsanasi how keep saying listening a kungo hum the me hum the gitolakiba cookie amasum Meitei anigi kangluk irang sida Meitei singi matata Landaba the sound siena badanatana Miam the ginam haduna shell kaibigi taudokia the siene Lalboy Singsanasi Molnom area the labor mark mayum the lady having akanava palm fangmadigi ngarang Assam Rifles amasum NI gi team amana red tauduna fort kiben hedi Amaromda, tuan ba case kya da sienabadigi CBI gi wanted proclaim offender when a lakthokraba miwe amasu ngarang Manipur police na fokat pangamphri Manipur police ki ex ta thagalakhiba warol amada hairibana pharaba miwe dugi mamingna TS county kawi CBI patana unina proclaim offender wanted ama when a lakthokraba misangni miwe is central agency singna hairakpagi matung ina Manipur police na pharaba matung CBI gi anti corruption Imphal kusinakre Tengnoupal district hidak Pendaba Kanba yaba anaba kya sibi yauri Meitei amasum kuki ani ki marakta thokliba kangluk irang asigi mathakta amuk nauna kuki amasum naga asigi marakta irang tholakhiba sina kuki jauksingna khundariba mafamsing kham thengna wari ana leng yauna sana thanaba polamsing phangdabagi awaba kya mayunari hiram asiga madi leinana Moreh dagi Grace tingni yo kaubi nupi amana media ra phongdokhibada Border townam oiriba Moreh da hausi asi nungju tha oibana makal makha kya gi laina tina kya sandurakli masina khunja sing awab kya mayunari maki mapuroiba kai kam sa yangkhai gi nithu asi thabak funduna so honba wabdigi Moreh PIC da pukhathi Moreh gi PIC asi da maki mapuroiba ga layong manaba kya amasu pukhalam thenakhi Primary Health Center PIC asi da pukhalakhiba miwei singadu ningtham sanba kok sikpa amasam haksang sikpana singbagi symptoms singaktani
Haukiba matam khara asida Morehda scrap typhus amano dengue paktaknana sandorakpana yumthong khudingna anaba yauri. Moreh Primary Health Center asida maki mapuroi badu pukatuna lekatnana bohona bada phibam lusilakpadigi mapamaduda X-ray lawna bohona bada mai laktabadigi X-ray lawbu yakhidi. Center asida doctor ama amasum amadigi hena laiti. Adubo patient di asuki matik yami. Center asida oxygen support laiti. Khudaki waina mathau taba hidak langthaksing laitabana maram oiraga layeng duna hingadaba maki mapuroiba adu kanba ngamkhidi. David Hangming kauba miyoy amana phongdorakhibada maki sahi ani khakta ngairiba masado masangam laktabadagi Tengnoupal da leiba Primary Health Center da pukatki. Adubo Primary Health Center adu thonglonuna lairambadagi layengbi khudong saba phangkhidi. Primary Health Center adugi gate ta thelamba notice amagi matungina medical personnel sing leitabana maram oiraga Primary Health Center asi matam kharagi oina service punglep lepe haina iramki. Masina maram oiraga layeng pham leitabadagi Deputy Hangmina maki masado pharmacy da puraga pharmacist na thabi hidadu pisaki. Khwaidigi anakpa analeng singasi palel leidabusu hwairiba analeng singasi Meitei singi area ni. Haujik thokli birang asina maram oiraga palel satuna analeng bhaibisi yamna khudong thingai ni. Masigi mathakta Naga misam taru hatkiba thawdoka mari leinana hauji UNC gi lamjing makhana Naga singna lambi thingbigi khongjang satharibani. Naga organization kiana kuki jau singi mayok kaukiba boycott asina maram oiraga Tengnoupal da leiba Primary Health Center asida thabak torama Naga staff singsu loina mafam asi thadolaga sakhibana kuki jau miyam singda snatana atopa community ki miyoi kya layeng pham leitabadagi awab oire. Hidak thaduna kanba ngamgadaba naba kya ma hidak phangdaba masum layeng pham leitabadagi siba kya yauri. Maram aduna hiram asida laingaki maikaidagi awaba singasi ko honana ba honabi haiki. So agreement laukthoknaba UNC na taksingkhre Ministry of Home Affairs MHA Government of India na haujik leiriba Kamjong Center gi sector gi Indo-Myanmar border gi security deployment sing review taunaba mati koki militant group sing agreement sign taunariba suspension of operations su terminate taunaba Naga sing apex body ama oiriba United Naga Council UNC na taksingkhre hari. UNC na Deputy Commissioner Senapati gi kuthangda Union Home Minister Amit Shah da pisin kiba memorandum aduda UNC na India amasum Myanmar ga tainaba international border asida thamliba security asi strategic oina review tawduna hauji lepal leitana sugi framework sing thuwaiduna cross border militant activities sing chathariba sing asi thingnaba akanba wafam sing thamlakli. O2 tharakpadagi yum ama amang ata thokri National Highway kunthraga teret ki mapanda leiba takyel kolom laikai mapada NSIDCL na train senbagi leibak thokraga ogi makhong adura ningthina leibak hapsan biramdabana maram oiraga o adu tu tharakpadagi yum ama ata thokle hari Khudong thiba nanglaba yum adu patsoi AC gi manungsanba takyel kolom laikai digi ningthaujam ningol yumkham ongbi kabita se yangkhai ko homdoi mapuroiba laikhidraba yumkham sarasandragini ngasi ayu angan mapung mariga makhairum tabada uzao du yumthakta nantharakhibani thokriba thawdo du gi matangna yumbu gi masanupa white token hai National Highway sigi nageta drain sen gi thaba sigi manungsana maki yungi mapa sisu tha anirong gi mamangda drain salamkhibani drain oigedaba mapa sida horiba uosi thaidolaga yam thuna nakanda drain salamkhi drain asi sanaba hona bada u makhong sida leirama leiwak sing loina laukthokpaga loina ura singsu kakhibana makhong phajanba ngamlaktabadagi ngasi ayu anganbada yumthakta nantharakhibani adubu leibak phabadagi media so open yaudri adubu nantharakli uosi laukthokdana adumak leibana haujik yum manungda mi leiba kinare thawdo asigi matangda drain chanbada yawi haiba thikadar kharada hanglobada makoidi thawak suba loire karimata khangdi haina irai laina khumdorakhi haina mahakna penaba phungtokladuna mahakna hai Khudong thiba phibamda leibada natana yum ama ata thual Mari lainaba company amadi laingaki loisang na miyeng sang biyo haina su pau sita makataki